Punsi mai kaina mayambu amuka hana taram noksari. Mahusagum ngasisu puduna laksari anoba inod anoba thauna anoba pangal anoba afaba wakhal amagidamak anoba wahi pareng khara. Eikhoina karigidamak ayuk nganna yahubasi maruwairiban. Prithibida leiriba senjau paiba ayamba ayuki pung 3 da yahugani. Karigidamak scientifically, mentally and physically yamna kanaba maramnane. Ayuk nganna pung 3 dagina manga phawbagi manungda numit thokdringai yahubagi kanabasi aduki matik yamkhre adubu maruwaiba maram tarukhak thamjage. Ahanbada more productivity. Ayuki pung 3 natraga manga da haugatpasina adumgi kokta anuba afaba wakhal thohanba ngambata nattana eikhoigi wakhal asi ningthina mathou tawba ngamhalle. Problem kaya line solve tawba ngamhalle yamna energetic oigani. Khudingmak hainingba khangingba phawba matamni hairiba misak asina lawrakba warepse afaba oigalle. Planning amadi goal achieve tawba ngamnaba hotnabada hena nungaigani. Masi panghai haijinba natte proof amadi changeng kayaga loinana leirawa wafamne. Anisubada mental fitness. Ayungana hogatuna ayuki fazaba pragiti masak unaba honabana adungi stress level yamna handagani. Wakhal nuaitaba sauningba kaya handali eikhoigi wakhal se mapangal fana lehenba ngamme. Yahou nganbana thengna hogatuna thabak inkhang hatu tawduna frustration kya leigadabadagi ngakthoe. Journal of Psychiatric Research na tijinbadagi khangi madudi maruoina nupi singna yahou nganna hogatpana depression gi laina dagi fawba ngakthokpa ngamme. Ahumsubada better sleep quality. Ayung nganna yahou ba haibasida nganna tumbasu mathou tarakbana mapung phana tumhanduna brain na ningthina pothahanbada chauna mating pagi. Brain na pothabagi matam pidaba haibasisu hakchang songnabagi achauba maram amani. Marisubada bigger score. Texas University na ningthina thijalaba matungda asumna khanglei madudi yahou nganba satra singna matam punamakta yahou thengba satra singdagi mark phangba hele. Masigi maramdi asumna hai ningthina matam chana tumduna brain bu ningthina pothahanduna anganba ayukta haugatuna hena productivity amadi energetic oibana ni haina phongdoi. Mangasubada brighter world. Research amana ningthina thijinduna asumna hai ayuk nganna yahouba mi singna matam punamakta wakhal nungaina legale. Masi atenba matam khara khaginate punchi chupasimagi oigale. Taruksubada more time management. Adom nganna hogatpa haibasi matam hena phanggadoribani. Adom na hanagi matogum pung 3 ta hogatpadu tokthoklaga manga da hogatpa ngamlabadi pung 2 matam hena phangle. Pung 13 sida adom na hanagi matogum pung 3 ta natraga 9 da hogatpadu tokthoklaga pung 2 ngankanna hogalabadi adom na phanggadoribasi noda pung 16 phangle haina khanba phau yai. Aduga yahou ngannabagidamak adom na soidana numit khudingi pangthokkadaba thabak thoram khara makhada thamjage. Ahanbada tumlamdai famung changlage khanba mikupta adom na adongi mobile phone adu switch off natraga flight mode natraga silent thamiduna isadagi meter manga lamna thambiyo. Masina tumlamdai social media gi short video YouTube yenglaga phamungda matam aremada hawan khigadabadagi kanba ngamgani. Loinana mobile gi network ki radiation na hakchang songadabadagi shu ngakthokpa ngammi. Anisubada adomna alarm clock natraga mobile phone da alarm thamduna adomna hogatningliba matam maduda hoganaba hona biba yai. Adomna chang naina alarm sizinaduna hogatpasi matam khara ningthina follow torabadi eikhoigi brain asina adapt tawkhiduna mathanta alarm yaudra so hogatpagi hainabi soidana lerakani. Yahourakpa matamdasu phamungda leiringai natraga adom ayuki thabak thoram exercise breakfast na chingba tawdringai kaidaunungda mobile phone sokpiroidaba. Ahumsubada numidang chak toklaba matung tumlamdai coffee amadi mahi manai isingna chingba kaidaunungda thakpiroidabani. Maruoina yu thakpasi matam chana tumdanabagi macha ama oheli. Maram asina yariba makai numidang yu thakpiroidabani. Marisubada yariba makai thongnao hangdoktuna tumigadabani. Mangasubada matam chana tumba natraga hogatpa haibasi chinjakasu mari yamna leinai. Yariba makai balance diet chabigadabani. Wahi manamasing nomagi soidana chabigadabani. Ningthina tumnaba amadi energy leinabagidamak omega 3 fatty acid yawba chinjak yamna chaba kanai. Taruksubada matam chana ningthina tumnabagidamak ayuk nungthalgi matamda isagi ithou masak khangna tawgadaba thabak inkhang tawba hakchang wahanbasisu yamna maruoi. Thabak suningdaba yumdagi mapan thoktaba arembada matam manghanba mathou masak khangdaba misingdi tumba yadabagi laina adumak leigani. Ayung na hauduna meditation toba yamna kanaba hakchang sajal makhal amani. Meditation makhal yamna lei makhal sing adugi manungda general loina toba yaba meditation makhal asi mindfulness meditation ni. Masi icham chamba meditation makhal amani. Ayung na yahouraba matung khongrai ningthina chanduna khut anina khu ningi mathakta thamduna minute 10 dagi tadana phamduna haukhiba thokdok ama hekta haubadagi loiba phawba ningsingduna sanaba yai. Masi numit chama gumba chang naina toraba matung masigi kanaba soidana khangani. Mindful
mindfulness meditation na ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯅ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃ negative emotionꯗ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯒꯗꯕꯗꯒꯤ ꯀꯟꯕ ꯉꯝꯃꯤ ꯃꯊꯧ ꯑꯃ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯕꯒꯤ ꯆꯥꯡ ꯍꯦꯜꯍꯜꯂꯤ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯍꯦꯟꯒꯠꯍꯜꯂꯤ meditation ꯅꯤꯡꯊꯤꯅ ꯆꯥꯡ ꯅꯥꯏꯅ ꯇꯧꯕꯅ ꯑꯁꯥꯎꯕ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯑꯃꯗꯤ blood pressure ꯐꯥꯎꯕ ꯍꯟꯊꯍꯟꯕ ꯉꯝꯃꯤ ꯌꯥꯍꯧ ꯉꯟꯕ ꯅꯤꯡꯊꯤꯅ ꯇꯨꯝꯕꯒꯤ ꯀꯥꯟꯅꯕꯁꯨ ꯍꯥꯏꯔꯦ ꯀꯔꯝꯅ ꯉꯟꯅ ꯍꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝꯁꯨ ꯂꯩꯔꯦ ꯃꯁꯤꯗ ꯌꯥꯍꯧ ꯁꯨꯝ ꯊꯦꯡꯗꯨꯅ ꯐꯠꯇ꯭ꯔꯦ ꯈꯪꯂꯕ ꯍꯩꯅꯕꯤꯗꯨ ꯁꯦꯝꯗꯣꯛꯄ ꯉꯝꯗꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯅꯍꯥꯛ ꯆꯥꯎꯈꯠꯄ ꯄꯥꯝꯗꯕ ꯑꯍꯣꯡꯕ ꯄꯨꯔꯛꯅꯤꯡꯗꯕ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯅꯤꯡꯗ꯭ꯔꯕ ꯑꯣꯏꯔꯔꯣꯏꯗꯕ ꯃꯤꯔꯦꯝ ꯑꯃꯅꯤ ꯍꯥꯏꯕꯗ ꯂꯥꯟꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯗꯣ ꯃꯤꯔꯦꯝ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯈꯤꯒꯗꯧꯔꯦ ꯍꯧꯖꯤꯛꯇꯤ हिरम खुदिमक्ता कॉम्पिटिटिवने मामांगै लेकाई खुंगंग अमदा ग्रेजुएट नत्रगा मास्टर लोरेबा मिशक अमा थीबदा वारंबदुगी मतमदो नत्रे ग्रेजुएट अमदि पोस्ट ग्रेजुएट लोरेबा छात्रना मसिंग खंगदना हेंगलगिबने मरम असिना कॉम्पिटिटिव असिदा यावगे हायरबदि अहेनबा थबक थौरम खरा तौबा मथौ ताय मयामदुगी टॉप टॉप मगुन अहेनबा थबक थौरम खरा तौरबा कांददा ओइथोकदबने हौखिबा 2020 गे नुमित चौमुगा हुमफुमंगानी दुदा अयुकी पुंग मरीदा ओइबा प्रकृतिगी फजब सक्तम नुमिना कोरी मचु माना नोंपोक चिंयादगी थोरकपगी सक्तम अदु आमुक्ता फावबा उहौब्रा हाइना हंगबा वांगी पाउखुम पीबा ngamdaba हाइबसिमा नाहाकी पुंसीदा नाहाकना तौखिबा आमुक हलगु यारारोइदबा ख्वाइदगी असोइबा मने सक्सेस हाइबसि नैनरकपदा ख्वाइदगी मरुओइबसे हक्चांग फना लैबा हाइबसिसुने पैसा फना पाइरबसु मिंगचत फना यामना तालबसु हक्चांग हाइबसिना फत्रबदि पुनमक अरियमने मिपुम खुदिंगमकी पांदम खेनबा याय पंथोंग मानदबसु याय अदुबो हक्चांग फना लैबा हाइबा पांदम सिमदि मिपुम खुदिंगमक मानगनि तविगुमसों हक्चांग फना लैनबगिदमक याहौ nganba हाइबसि ख्वाइदगी मरुओइबा अमा तौद्रबा याद्रबा इथौदांग अमनि हाइबसिदि खंगलबसु थबक ओइना पांथोक्तबना अयामबन थबक मरम ओइरगा नोमा फादोक तुमबगी मतम कायरकपा याय थेंगबा याय अदुबु याहौबगी मतमदि अदुमक कायदनबा होनगदबन नोमा फादोक तुमसित फादबदा हक्चांगदा सोकदबा करिसु लेते कनागुंबा अमतंग असि फावबदा तुमसित फादबदगी सीरे लेतबन नोमदा ngamkidaba याय निनिदसु ngamkidaba याय but keep trying don't stop होनबा लेपकनो वाखलदा सोइदना लेयो आई याहू ngannaba यादे कनागुंबा खरददि याहू ngannba हाइबसे ख्वाइदगी अरुबा मने अदुबु निंगसिंगो माइ पाकपा हाइबसे तराई तराइबा मफुंदा लैबा नते difficult task mayam ama ngamlaba matunda mai pakpa haibadu legadoribani ngasi Mary Kom na world boxing champion taruk loba ngamliba sa nongmada ninida thamada sahi amada oirakiba nate nahakna khanbaga thamak oina onthokpaga matam punamakta managadaba ngasi sir Birena Manipur gi CM oirakpa sir Danabir Laisram gi wahising taningba pokhalliba sir Irabantana Kropati oikiba Tamo Ras Nongthobang gi manu hunna ngaibada langtaknaba phawalliba mayam sa nongmada ninida honaduna phanglakiba amati nate haibase nahak khanggadaba you have to try you have to work hard constantly until and unless you find the answer you find the solution तुम्ब थेंबगी मरम से आइखोगी माइंड सिगी सु मखा यामना पोले नाकी वखल सिना खलिबा मवोंगदुगा यामना मरी लेने मैसेज सि मतंग थारम लगा नत्रगा सिनेमा से म यंगलम लगा नत्रगा फेसबुक से चंगलगा शॉर्ट वीडियो सिंग से खितंग यंगलम लगा नत्रगा यूट्यूब की सिगी वीडियो से यंगलम लगा तुम लगेदा मिनिट अनि खक्सिबु ए मिनिट मंगा खक्सिबु ए पुंग मतंग थेंगथबबु पुंग अनि ताखिबा दुम खंगौररोय असुमना खनबगी महु चाक तोकपगा ngaiak पोथारगा आई सोइदन तुमनबो होनगा नि हाइबा वखल से खनगदबन थेंगना तुमनबगी मरम ओइबा रीजन थीबगी महुत्ता ngannna tumba yanabagi wakal ama nat wahina oina haiduna aikogi brain da instruction ama pinaba honagadaban icham jamna ai nganna tumdaba yade ai nganna tumgani asumna tattana haiduna sanaba yai aikogi brain se nahakna khaliba wakal dugi matungina mathou tobani haiba thajabiyo masiga chap manana yahu nganba haibasisu nahaki wakalda tattana khanduna nahaki punsigi lambida tawdaba yadraba ithoudang amma ni khangadaban ngasi toga hayengdagi haurageda ngasi di tumse kitang phaba wale hayengdai haurage era minute 10 dang chontababu era pungkhai amatang chontababu as ngammaroi dang sidi konagi thokpa laksarasani asu yam inga kansida asumna khanbagi mahutta tumdringai shoidana adogi brain dal hengadabani ai hayeng yahu ngandaba sungya yade yahu nganba haibase yamna lusin kibagi mahuta laithongna so khanggadabane mangda uriba baruni chingdona se tugaidu si haibanate aina haijaribase yahu ngan si haibane nangi khutta leiba thabakne nangna tauge khanbada laina ngamgadaba thabak tu phau ngamdringai karamna nahaki pandam achauba ama mai pangnaba mangane wahi ama haiduna sanabasu yai ai hayeng soidana yahu ngangani ai hayeng pung manga da hawgatpabu arubra ai pung manga da hawgatpabu irai laibasibu asumna nahaki brain da tatna instruction piriba makai madu thabak to onthorokna ba pambai solution su nahaki brain duna mathanta thijarakadabani
Angang oiringai school gi study tour chatkani haibadi eikhoi ima baba na hokdoktrabasu makeup nganna thoi tumba yade hayeng pung 10 gi flight ni haibadi by any means eikhoi nangna bo hone Yahou ngale school gi study tour de mathang gi chahi da chalabasu yai hayeng gi flight to nanghaudrabasu hangchit flight amada chatpa yai adubu Yahou thengbada sogan gadoriba na haki hakchang du de amuk shinge yagadaba nate soiba yadaba flight kom study tour chaning bana ngau bugum laktak na bugum amuk tang khanminase ai hayeng pung 3 da hawataba yade hayeng di pung 3 da oiba prakriti gi fazaba numina nongpok chingya da kori machu mana likhalakpagi fazaba soidana uba phangdore ko haibagi laktak na bado amuk tang phauminase madugi nungai bado amuk tang mahau tangminase wafam asina hangna hayeng gi ayuk sidagi hek ngakpa ngamlaba soidana thajabiyo nahaki punsina mai pakna bagi lambi semba horaban. If you do what is easy, your life will be hard. If you do what is hard, your life will be easy.